Chandel Jila si Lomina Namna Taba Jila Oibana, Low Inkon Ubagi Shinpambu, Jila Sigi Mioisingna, Yamna Maru Oiba Todang, Amo in a Lonari. Hoki Vanimit Karada, Mayai Orabna Nong Jubada, Lomisina Karadi, Harauba Poknari. Intamgi Manama Singkaya, Ising Watbagi, Awaba Kara Sapaba Amadi, Mapam Karadadi, Isingi, Awabasu, Karadi Kogani. Kumgi Anoba Maru Marang, Unabagi, Taurang, Taubada, Karadi Mating Oirani. Taubadabu nong asina tatana chuba maramna miyamna ayingba nusitagi ngakthoknaba arumba phirol sizinaduna amadi mai tiktuna yumda lainari. Council of Higher Secondary na lauba Higher Secondary Examination Rajya sigi oina tha sigi kunmathoida haukre. Jila asidagi mahairol chamrigi mathakna hojik parekha asi thari. Chandel Jilagi oina Maha Union Government Higher Secondary School amadi Analon Christian Institute Higher Secondary School Lambungda exam asigi center ori. Nisadagi lapthoktuna masamu phaba mioi amamam oiduna aphaba samasama semnabagi pandamda kuntaruk suba sector Assam Rifle gi meeting makhada kunmathoi suba Assam Rifle District Sports Association Chandel Vice Scraps Chandel Royal Riders Chandel District Administration Chandel Police amadi Medical Department yauna punna sinduna run Chandel run gi humrak suba edition Chandel Runs for Peace and Unity haiba hiram gi makhada mini marathon ama tha sigi tang ahumda jila sida pangthoki. Marathon adu Palel Chandel Lambigi Haibunglok Village Gate dagi 26 Sector Assam Rifle gi Deputy Inspector General Brigadier Vetpal Yadavna Lamthaduna District Headquarters Chandel gi Japhau Village ta leiba Maha Union Government Higher Secondary School gi Lampakta Anthumpham oiki. Haudok warol piraduna DIG Brigadier Vetpal Yadavna hai Assam Rifle na maru oiba thodang lauduna afaba samas ama ohenbagi pandamda Chandel gi tongan ba civil society ga samnaraga sinduna pangthokhiba Run Chandel Run 2024 asida jila asigi tongan ba village sing CSOs NGOs amadi school clubs singna achauba mateng pangduna mai pakna pangthokpagi damak jila asigi miyambu thagatpa phongdokli. Thoram aduda 21 Assam Rifle gi commanding officer Colonel Abhimanyu Singh yauna company sigi officers sing District Police Chandel gi officers District Health Society gi MOs amadi District Sports Association Chandel gi Luchinglen singna saruk yaki. Lamjeloi chamanga gi mathakna saruk yakiba marathon aduda tongan ba category da makok mathang taraklaba lamjelo singda manasu khusinnaki. Tha sigi kunda jila sigi Chandel Christian da Kangkhu Rehabilitation Center ama Anal Naga Tangpi Anal Naga Union na sangaki. Thoram aduda jila sigi Deputy Commissioner Sri Mayanglambam Rajkumar na Chief Guest Sri Khumujam Tenison District Social Welfare Officer Chandel na Functional President amadi Dr. Sethani Sherbum Chief Medical Officer Chandel na Guest of Honor oina saruk yaki. Thoram aduda Reverend Dr. Huten Wilson, President Anal Christian Forum na maru oiba haijabagi thoram pakhaladuna center asigi sangabagi program adu mapung pahanki. Hairiba Kangkhu Rehabilitation Center asi maru oina nisa sinnabagi mayokta amadi jila asigi hawgalagliba naharol singi marakta nisadagi lapthoknaba samas ama semnabagi amasung khutsa hainaba skill training pibagi pandamda hangdokpani. Tha sigi tarada Monsang Naga Baptist Church Association gi pre-centenary celebration God's Faithfulness haiba hiram gi makhada MNBCA gi Mission Center Forabung Village Japhauda pangthokre. Palan adu MNBCA gi hanagi President Upa NG Gilbert na Association asigi firal paihanduna hodokhi amadi Upa ki H Mober Singh President MNBCA na hodok warol piraduna Association asigi makhada lairiba church pastors donors amadi tilliba miyambu palan asibu mapung phahanbagi thagat paujilsu pikhe. Palan adugi maruoiba centenary salutation piraduna Reverend Alani Songsir Executive Secretary MNBCA na haikibada lakliba chahi 2025 gi February thada pakthokadaba association asigi centenary palanga mari leinana sem saba thoram amani haiki mahakna hai. Nasi ki numida si ekoi Monsang Naga Baptist Churches Association gi shorlo shinbagi 1924 dagi na 2025 ki February tara mathoi trani thoi sida koi centenary legida bane madunna chahi ma walling aida nasi ki numida sida 10 February 2024 sida koi na pre haibadi celebration adu gi thorang tawnana bagi damakta
ngasi se koi pre-centenary pangthokre aduna aikoi gi aim and object aikoi kram haina 2025 ta pangthokadaba aikoi gi centenary asida thorang tausi mentally spiritually aduga physically aikoina tawba yaba pomnamak se koi chahi amasi jubilee year hena aikoi declaration ju lauthokre ꯍꯧꯈꯤꯕ ꯇꯥꯡ 12ꯗ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯨꯡ ꯂꯨꯞ ꯁꯠꯍꯧ ꯂꯨꯞ ꯁꯤꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯄꯥꯂꯟ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯟ ꯑꯥꯔꯀꯥꯏꯚ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯍꯨꯝꯕꯣꯃꯌꯨꯝ ꯒꯧꯔꯍꯔꯤ ꯃꯙꯨꯃꯇꯤ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯄꯥꯡ ꯚꯤꯂꯦꯖꯇꯒꯤ ಶ್ರೀ ꯔꯣꯕꯤꯟꯁꯟ ꯔꯣꯌꯦꯜ ꯃꯣꯌꯣꯟꯗ ꯈꯨꯗꯣꯜ ꯇꯝꯈꯤ ꯃꯅꯥ ꯑꯁꯤ ꯁꯛꯅꯥꯏꯔꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯚꯤꯁꯠ ꯔꯣꯕꯤꯟꯁꯟ ꯔꯣꯌꯦꯜ ꯃꯣꯌꯣꯟꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯤ ꯑꯃꯗꯤ ꯃꯣꯌꯣꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯟ ꯀꯜꯆꯔꯕꯨ ꯍꯟꯕ ꯂꯩꯇꯅ ꯁꯦꯝꯒꯠꯄꯗ ꯂꯧꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯄꯤꯕ ꯑꯦꯋꯥꯔꯗꯅꯤ